Meeteilol Waaheithangnau haibadi Meeteilol Waahei Mathang Manau English da hairaga Meeteilol to English dictionary aikoi punna yengminasi. Channel asigi mami Manipur languages features hane kauge ngasi nainagadaba se Meeteilol Waaheithangnau haibadi Meeteilol Waahei Mathang Manau English da hairaga Meeteilol to English dictionary masigi matangda nainajagadabani nainajaba asidaida tangai phadana matang-matangi matungina Meetei singna kundaramba khul singasi yelomi singna kundaramba khul singasi mathang hajarakani channel asigi mami Manipur languages features hane kauge adudi ayugi mathang hajarake ngasi nainagadaba sina page number 56 asini Meeteilol Waaheithangnau Meeteilol to English dictionary 213 suba haibadi chani ga traumdoi suba wahaida classify mingta noun Sanaaleibaak KANGLEIPAK ta leiba LEISAAHOUMEE yelomi Meetei singna khundaba khul amagi mamingni khul asigi leinga purel oiriba laining thogi mamingna pakhangba kaui rida Essay number 1 की मतंग धा पितंग पंजरंगे LEISAAHOUMEE हाबी मतंग सिदा LEISAAHOUMEE मिंगता noun LEISA लेरक्पा पोकलक्पा अतोपा लमदगी लाकपा नतबा मी original native indigenous people Makhataba amok nainja jarake. This is the map of Manipur. This is the northeastern side of India. This is Manipur. This is the map of Manipur. Makhataba oina amhana nainja jarake. Sadiga tramari suba wahaida Sina part 2 ni, sina part 1 ni. Kiamgai mingta noun Sanaaleibaak KANGLEIPAK Manipur da. Leiba khul amagi mamingni. Khul asi LEISAAHOUMEE yelomi Meetei singna khundaba khul amani. Khul asi maidingu kiamba Meetei kumsing lising mari sama Kumbunipan lising mariga satru sumna mapan amukana hajarake kumsing lising mariga sama kumbunipan dagi lising mariga satru sumna mapan sibawda pan kiwa hatare tara singai loimom phaugai sarami haibagi kyamba ningthogi maming lauduna mafam adu Kiamgai Kaunaki. Sida essay number 1.2 ki matang da umtang hajaramge yelomi haibasi karino haibagi matang da umtang hajaramge yelomi haibadi thainadagi lairaklaba aribami ancient people belonging naturally to the soil. Makhataba amuk nainajarake Meeteilol Waaheithangnau matangda. Sida part 3 ni rininagadaba sina essay number 2.1 2 gidang tang hajarge kumsing habigi matang sani kumsing haibadi English ta number of year of historical document ad essay number 2 da kumjin haibadi beginning of innocent period of a year sahi amagi ahoba ahanbagi matam maduni kumjin haibadi masangda essay 2.3 da kumbaba haibadi kaino habda English ta chronicle diary of historical documents id puwariga mari lainaraba siesang adugi mathang isinba haibani kumbaba haibadi masangda kumja haibadi year Meeteilol da hairaga sahi Masanga essay 2.5 da 2.4 da han hajarunge RT haibadi rising tone haibani ada masing haibadi
masing habdi kainoda fiber ni kari mapot amagi natraga uwagi mafon thopa masing masa sing aduni aduga 2.5 ta falling tone oi targadi masing habdi kaino habda mingta na number habni sida falling tone oirpa inapsi kaino sina rising tone ni sige inapsida lum hap targadi mase falling tone ni part 4 की मतंग दा सियामुतंग हाजिरोंगे मितई कुंबाबगी कुमसिंग part 4 दा अहमगी कलम असिना कइनो हबदा मितई कुमसिंग नि मथंग दा मालिया फंबालचा कुमसिंग मथंग दा ख्रिस्त कुमसिंग अरि ख्रिस्त की कुमसिंग मथंग दा सगाब दा कुमसिंग सिना सगाब दा कुमसिंग हाइफेट कुमसिंग सिंग असि हाइफेट चांगदम नरमबनी Krishna kumsing adi zero ayamatamda ane Meeteilol haraga full ane Krishna kumsing zero ayamatamda sagabdadi Krishna haukram matungda sahi humdrani pan gi matungda thiba hawi aduga malya fambalsa kumsingna lising amaga sahum maudra tare hana Krishna kumsing haudri mamangda haukre aduga Meetei kumsingna lising ahumga samaga supna amagi mamangdi hauna haibidi Jesu Krishna pokte mamangda haure adui targadi kiambana ningthau oiba matam asi sigi matangda amtang le nazarake Krishna kumsing lising amaga samari humbutare subu matamda adi kiambana ningthau oiba matamda Krishna ga lising amaga samari humbutare oiba matam sidaida sigi matangda amtang le nazarake Meetei ningthau kiambana Parliament matamasi chapter lising mariga sanga humbunipani aduga lising mariga satru subna mapan phawani hoji kyamra Meetei di kumsingda pa matamda kyamna ningtho oibasi sigi matangda habetang sidaida nainajarongge Meetei kumbabagi kumsing part number 4 da Meetei kumsing sina malya pambalsa kumsing sina Kristagi kumsing ni sina sagabdagi kumsing ni sina nainajari basi Krishna kumsing adi zero year oymatamda sagabdagi kumsing di Krishna sahi hauram matung sahi 78 years da minus la iji kaino da Krishna kumsing hauram matung dani aduga Meetei gi kumsing dadi Krishna kumsing sahi zero oymatamda Meetei kumsing dadi 3101 oire adu malaya fambalchai kumsing dana 1397 je Kristagi mamangni masangda essay number 3 da kyambana ningthau oiba matam habidi so lising mariga sanga humbunipan si oiba matam jideida simtang pajarake Jesu Christ ki kumsingdi lising amaga samri humbutare oiba matamda Meetei gi kumsingda di lising mariga sanga humbunipan sure aduga Malaya Pambalsagi kumsingdana lising ani sanipan humbumari sure masi kaino habda Kristagi kumsingida lising amaga sahum maudrate tinsilaga lising ani sanipan humbumari tai aduga Kristagi kumsing lising mariga satru humbutare sidaida lising ahumga samsumna ama tinsinu matamda Meetei gi kumsingdadi nithobe matamasi lising mariga sanga humbunipan oi Makata wa calculation of present current year. Adi targadi hoji present year sida ungtang calculation tawjarongge. Misida akhang basingna kanthok piraga su kari su kaide khangdaba singna hapet mathang naina hobode na kanagani khana pijarpani kumsing asi 2025 badi current year sing asidaida malya phambalsagi kumsingdi lising ahumga samri kunithoi sure haibadi 2025 sidaida 1397 ji tinsilaga 3422 time adi mathangda amok aduga sidaida Meetei gi kumsingdadi Kristagi kumsingdagi lising ahum sumna ama hanba maramna current year da 2025 sidaida 3101 ji masi tinsile haraga lising maga chamaga kuntaruk sure adubu sagabdadi Krishna haukram matung sidada sai humdrani pandi matungda sagabda haurukam maramna Krishna kumsing
2025 2025 su matamda sakabdadi sahi 78 handarega sidagi 2025 tagi 78 handarega 1947 sure mathang asida ngasigi oinadi Meeteilol Waaheithangnau sandukchaba loijare channel asigi mame Manipur languages features haina kaujai lamdam asida miramdagi lakpa mi singna landaraktuna micham kaya halakpa mitei kaya halakpa amadi miramdagi lakpa mi singna lamdam asida wayalakpa maramna lamdam asida mikap mirau kona thale maramadina lamdam asida mitei singna han khundaram lam sing asigi maming sing ase matang matang gi matung ina Meeteilol Waaheithangnau sandoko matamda hapsarakani hoji makhatarakpa oina mathangi upload tonu gidamakta mayam punam ngaiminasi yengbiraba phuni khudingma ngangkham prameshorna ikai khumnab uchari channel asigi maming Manipur languages feature haina kaujai makhataba amu mathangi upload tonu matamda aikhoi punamu punaminasi